ꯀꯩꯅꯣꯝꯈꯛ ꯎꯠꯂꯛꯀꯦꯀꯣ ꯑꯩꯅ ꯏꯆꯥ ꯅꯨꯄꯥꯗꯅꯦ ꯁꯔꯞ ꯑꯃꯈꯛ ꯂꯩꯔꯨꯆꯣ ꯁꯔꯞꯀꯤ ꯃꯊꯧ ꯇꯥꯕꯀꯣ ꯍꯥꯏꯗꯤ 10 rupees ꯄꯤꯕꯤ ꯑꯃꯈꯛ 20 rupees ꯄꯤꯈꯤꯕ ꯑꯩꯅ ꯑꯗꯣ ꯃꯥꯗꯤ ꯄꯣꯔꯛꯄꯗ 10 rupees ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯅꯤ ꯄꯣꯔꯛꯑꯣꯀꯣ ꯍꯥꯏꯈ꯭ꯔ ꯃꯥꯅ ꯑꯃꯈꯛꯇꯪ ꯄꯨꯂꯛꯑꯕ ꯑꯗꯣ ꯂꯩꯍꯧꯗꯦꯅ ꯑꯗꯣ ꯈꯨꯠꯇꯩ ꯇꯥꯊꯣꯛꯈꯤꯗꯅꯅꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯅꯤꯡꯉ ꯇꯧꯕꯅꯤꯀꯣ ꯁꯤꯁꯦ ꯐꯦꯕꯤꯀꯨꯜ ꯂꯩꯔꯦ ꯑꯗꯩꯗꯤ ꯐꯦꯕꯤꯀꯨꯜ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯁꯤꯅꯀꯣ ꯀꯩꯅꯣꯅꯤ ꯁꯨꯝ ꯅꯞ ꯌꯥꯅꯕꯩꯅꯤꯀꯣ ꯑꯗꯩꯗꯤ ꯁꯤ ꯂꯥꯊꯤ ꯂꯩꯔꯦ ꯁꯤ ꯂꯥꯊꯤ ꯁꯤ ꯑꯍꯨꯝꯁꯤꯅ ꯑꯩꯒꯤ ꯑꯉꯥꯡꯅ ꯊꯥꯗꯔꯝꯕ ꯄꯩꯁꯥꯁꯦꯀꯣ ꯂꯧꯈꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩ ꯂꯧꯈꯠꯅꯕ ꯇꯧꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯄꯩꯁꯥꯁꯦꯀꯣ ꯑꯩꯅ ꯑꯗꯨꯝ ꯄꯩꯁꯥꯗꯨꯕꯨꯗꯤ ꯂꯨꯄꯥ 10ꯇꯅꯤ 10 rupeesꯇꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅꯅꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯐꯝꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨꯕꯗꯀꯣ ꯂꯧꯊꯣꯛꯄ ꯌꯥꯒꯗꯕ ꯃꯐꯝ ꯑꯣꯏꯌꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯅ ꯁꯦꯝꯅꯤ ꯈꯣꯏ ꯊꯥꯛꯇꯣꯏꯅꯤꯅꯦ ꯀꯩꯗꯅꯣ ꯇꯥꯏꯗꯨꯗꯤ ꯃꯌꯥꯝꯗꯨ ꯎꯔꯕ ꯑꯗꯨ ꯑꯗꯩ ꯁꯤꯁꯤꯅꯤꯗꯨ ꯁꯤꯗꯗꯤ ꯂꯧꯈꯠꯈꯤꯗ꯭ꯔꯦꯗ ꯁꯤ ꯅꯞꯇꯦꯅꯦ ꯅꯠꯇ꯭ꯔꯥ ꯑꯣ ꯁꯤꯁꯦ ꯃꯥꯏ ꯃꯦꯇꯜ ꯅꯠꯇꯕꯅꯤꯅ ꯅꯞꯇ꯭ꯔꯤꯅꯤꯅꯦ ꯁꯤ ꯅꯞꯇꯤꯅꯦ ꯁꯤꯅ ꯇꯧꯕꯗ ꯀꯥꯃꯌꯥꯕ ꯑꯣꯏꯗ꯭ꯔꯦ ꯁꯤꯅ ꯇꯧꯕꯗ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯩꯈꯣꯏ ꯇꯧꯔꯛꯀꯦ ꯃꯊꯪꯁꯤꯅ ꯁꯤꯅ ꯇꯧꯗꯣꯏ ꯊꯥꯡꯒꯠꯂꯨꯔꯕꯤ ꯑꯩꯅ ꯎꯕ ꯐꯪꯗꯦ ꯎꯔꯦ ꯅꯃꯤꯠꯇꯣ ꯌꯥꯗ꯭ꯔꯕꯅꯤ ꯎꯕꯤꯗꯕꯅꯤꯅ ꯅꯪ ꯆꯩꯗꯣ ꯀꯥꯏꯅꯣꯅꯦ ꯆꯩꯁꯨ ꯎꯔꯔꯣꯏ ꯅꯪ ꯑꯃꯨꯛ ꯎꯔꯔꯣꯏ ꯌꯥꯝ ꯐꯖꯅ ꯅꯝꯃꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯁꯦ ꯃꯌꯥꯝꯗ ꯎꯍꯜꯂꯛꯏꯅꯤꯀꯣ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯇꯔꯥꯁꯤꯕꯨꯗꯤ ꯍꯣꯏ ꯄꯩꯁꯥꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯦꯝꯃꯛꯄꯅꯤꯀꯣ ꯌꯥꯝ ꯂꯨꯏ ꯂꯧꯈꯠꯂꯨꯔꯕꯅꯤ ꯉꯁꯥꯏ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯑꯩ ꯊꯥꯒꯠꯂꯛꯏꯕ ꯅꯠꯇꯦ ꯁꯣꯅꯣ ꯃꯥꯟꯗꯣꯔꯦ ꯏꯕꯥꯅꯤ 10ꯒꯤꯁꯤ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡ ꯇꯧꯔꯤꯅꯤꯗ ꯂꯨꯄꯥ 10ꯗꯨꯒꯤ ꯈꯟꯕ ꯅꯠꯇꯦꯗ ꯂꯧꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯡꯁꯥꯁꯤꯅ ꯁꯥꯗ꯭ꯔꯤꯕ ꯐꯕ ꯅꯨꯡꯁꯥꯁꯨ ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤ ꯁꯥꯅꯤꯡꯉꯦ ꯌꯥꯝꯅ ꯎꯗ꯭ꯔꯦꯍꯦ ꯂꯩꯊꯣꯛ ꯇꯧꯅ ꯀꯔꯤ ꯎꯗ꯭ꯔꯤꯕ ꯆꯠꯈꯤꯗꯅ ꯀꯅꯥꯅꯣꯝꯗ ꯆꯠꯈꯤꯗꯅ ꯀꯔꯤ ꯎꯗ꯭ꯔꯤꯕ ꯃꯤꯇꯜ ꯌꯥꯎꯗꯕꯅꯤ ꯃꯤꯇꯜ ꯌꯥꯎꯔꯝꯃꯗꯤ ꯉꯁꯥꯏ ꯁꯤ ꯀꯅꯥꯗ ꯆꯠꯈꯤꯕꯗꯨꯅ ꯎꯗ꯭ꯔꯦꯕ ꯉꯁꯥꯏ ꯂꯧꯈꯠ ꯌꯥꯔꯅꯦꯕ ꯍꯧꯖꯤꯛ ꯂꯧꯈꯠꯇꯣꯏ ꯇꯧꯔꯤ ꯃꯌꯥꯝ ꯌꯦꯡꯁꯤ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯁꯛꯁꯦꯁ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯣ ये दस हजार এটা জামুনি কে
ಅದು বিক্রি করে নাকি কিমান মান 1 কেজি 100 কিলো 100 টকা হ্যাঁ কিলো 100 টকা নহয় কিলো কিমান 200 টাকা কিলো 200 টকা ন đâu đâu জানি ইমান দাম নেকি ইমান দাম হৈছে 50 টাকা পোৱা বাবা তারা আছে kemana khot kaya do mình cái tàu này mày làm đó cái khan này cọ tao đào chỉ được bao chỉ nó ngay thế udah di apa udah di apa ilai ilai mang tap jangan bisa itu kalau tanggal aku datang siapa tahu hello foto siapa tahu itu jadi nih chúng ta từ lâu thuộc bây giờ đi đi trả rồi Plan D itu bang, Plan A. sunset itu pura jadi itu sunset giờ rồi Plan D. sinh sunset jadi चलो यार mana Mama, बाप रे पुलिस वाले को देख लो. वो पुलिस फालतू है ना ये कुछ भी कर नहीं पाएगा जैसे पिस्टल पकड़ के मैं हम दो लोग थोड़े दो ओ मेरा मैं हम प्लान काम करा. लोग थोड़े दो मैं हम sini से दो मैं हम क्या ना चले थोड़े दो मैं हम finally finally aku ngome cái này ngome nào cái gì mẹ em mua đứa chồng chút cái em đang nuôi bác ạ, cái ta thì nè mà là nè bạn, mai xin là nè, phải đứng dậy mới được cái kiện nè bạn, mà sẽ gì ạ, sẽ mấy cái dukaan này, cái dukaan gì cái pulai nè bạn com ạ, được cả, chỉ cái thà thôi ta thì bây giờ này, cái hồi là nè bạn, sự kiện này, ấy chẳng nó bán nhà đấy chứ ạ. Chăm thua bắp sao đó, cái gì mà nhầm ngoài, chật bự, nè ba, tên là Pisto, này gì mà ý chả nó bây giờ cái gì đâu chẳng sao, đây thì hay lắm thế, một này lúc giờ thì ayuk ni breakfast puta utri, lo đây, mày em 지금 또 치실 이제 받으니까 마도 이제 아니 보러 거 하가 안가당 아니 좀네 너 토커 봐 근데 lâu 아동 우지기 뭐 타우다 봐 피 그라 띵절라가 와서 신경 합전 희게나 띵저 좀 아이디에나 더 시기 장나 lâu rồi mầm nó mềm lâu thì này anh là mà sao là tập vào thì mà thà đó rồi cái chuyện là thế bà tôi sẽ thà đó anh là video này nằm nhìn vào cái máy nó phát tiền được em phải em harau rồi phải sao budi em đây patra tani tôi có sự anh là nó phát bằng ngầm mẹ em harau đấy em bye bye